Laining Thau Ibungo, Nasa Nanay Aikoibu, Ingna Tapna Layhanbiuko, Nasu Singbusu, Mitoy Mihenba Uhanbiuko. Mama. Hai. Nang gisibu laifam kiyam waligene kuramgadaba. Nang laining ngedane angangsing tuition lurapna hani. Hek halakpaga lami sarage dani moina hairadorisi. Warabni na ba ama atomadu hek yorokpaga uiradorimni. Losalluamni nangdo. Insana kari thongdoriba. Is tabak nangnanaba honabasidi humangna loire. Khangdeda hangambudi ngasai aina office halakpaga malamabane. Moi babana kari sasi hainu. Angang singina kari pijasige. Yare to ataidu to si. Thingna namni ko. Hangamna angang masa phaba yaba humde. Hotel dagine ready made oina eta lograge. Ko. Hoi aduna dum phareda. Ha. Kedoba. Hotel dagi ready made oina pizarani haiba. Haibi di haini hai. Hotel ki pona kaido nungdo su angang masa phabadi yaroi ko. Nung he ngan badi ki issue sing si tuition ne aidana muktare. Halakpaga hobe school la muktare. Adu dagi amuksu tuition thare. Angang sing si lakna ba yaba lakna redana. Noi bahap tadre. Angang haibesidi matam sana khonan gadobani. Tumba saba matam nahan gadobni ko. As akhoi baji sima tawra dawni. Matam lairinga sida sumaina hona hawdradi hayeng parikha mayada di ngammaroye. Tuition taw hawdadana itayogi masa singse parikha gi result lakpa matamda a subject aduda fail oire haibase aidi yamni ikai. Awoi baji hojiki matam sida dieba angang ama mi oina ba semge harabdi makhong dagi seng chadamanta. Hoine adubudi pasu yaine he. Adubu phaningi bani haiduna su angang singbu asukwana lakna besidi phatte haibeni he pa. Baji matam gi haidunida. Baji khogi matam da bora da phamaga larik tamai hai. Hojikti koro sutayo table chukri da phamaga tammisini ne baji. Bajiya matam gi sanabise ya hogdadana hayeng angang singse matik saba miem oidradi kamdauba. Hojiki matam dadi tuition tawdabadine kanamta su leitrabani baji. Nakhoine nasa singa mahut sindana school kagadamni hairabasu adum yagadoba manjale ko. Natine. Angang singsibu homework na karamatamda tawba para phana bana kamdauba. Masigisu mathakta tuition su amuk sattab yadaba. Aina sum khanbada angang singsi sibitare hey sasa. Aikhoi su waja oiri min hey. Adubu aikhoi di angang sing het khangdri phawba taaga homework pirei. Aduga hawjikal gi waja singsina tawribsina araibana takpiba. Khara waga tawbaduna homework oini hektisan bugum tawbasidi mama mapa puna masi mako ngawminare hey sasa. Kaino bajina takpirisibo. Wajana pirei ba project wa kasibu to holugum si haribro. Ihe. Ahing tungdam kaine mama ga iga nang horaruwe dana shemi ni baji. Wajana pirikpa project waktu nabani na shemi ba. Shemi ni baji. Balo hai madugi kanabana kari. Ha. Hey, angangi thabakti masana tawjagdam. Project wak pirei se learning by doing haiduni na hey. Baji makogi wajasing na pirei bo homework sing si aruba ngaktane ba. Aruba homework sing si bo angang na karamai haidorim no ba. Angang na hairoi dogdu di kari gi pirei noimni. Ha. Moi wajadu bu ngawro bro. Project waktu pigadamni. Adubu angang gi sahi matang standard yenglag pigadamne ni. Class ta hanu wajana tambigadamni. Haire khanglaba matamda homework tu pigadamni. Hey, Shyamo gi mapod iroi do thunggat ba hongna dine ya. Yarase baji hogi matam du natre ko hojikse. Matam gi awon basu khara khangbi ba phaida baji. Nakoi su ne nahana maiba saba mangthale abdo kaudaba ba phai. Bajiya matam na porok ahongba sida aikhoi su sum yaufam thoktabranya. Hoine. Hona pham thokpatudi hona gadabani ne. Aduda ipana haibadi angang singda yamna waga doba. Puba thangba ngamloidoba matawodudi tawganu. Nomagi khara hono haibani ne he. Noi hayeng tungdane ningamdaba thawdo kaya lakani ko. Baji yarese. Noin hairipsi. Noi gi hawjikki new education policy ka haibduni ne noi hairise. Ha. Education haibse
angang bu iba paba ngang bu khakhen batu na tin he all around development of the child haibadi angang aduna hayeng sare pharaba matamda leipa ga sigi matik chaba sang lauba praja ma woiba ngamna na ba sem chaba duni ne iba paba ngang ba hayen bagaluna na masa su phan batai lamsat bebhar su phasan batai larik haiba haiba se mapung phaba mi mo woiba saruk amma khaktani haibani ne ba yare baji se tuition se akhoi di ba yamu tawdrabni mi atei di ba ko subject khuding tawrim ning si se hey tuition bo subject khuding ki tawde yade haiba lebro ha satra masana khangba da waba karigumba akakna ba chapter khara di to ba yai ko government ki school da tamhalam abdi train tawraba waja ngaktani na tuition ki thoina darkar le hoido bani hausikal gi private school singsina karbar gi mawong oina chatharak basida angang singse kulu gi sanga chap manare he as baji B.Ed M.Ed ne hekti yaba nati hawani mase Satra singbu masada na hen na batakpa baji hoi matam gi oja sing do hujik tin natre haba B.Ed M.Ed mayam sina takpa government gi school sing duni hujik class 10 gi parikha haidor ku matam nil chepa mayam am jawri se madu tabu isa tamhalu byari bro baji oja sing du gi macha masu su ba moina oja ori school sing amta tamhandam ni yeng baji afaba maming leba private school sing tamhan mana marol ama manipur gi mapanda thabana marol ama baji wona khangdu udu yam leiri hawane baji Chaoba ipa loin khangi ne loin uine private school gi waja ayam badi training phajana phangda banina moina takpi bedo angang singa sina phajana follow to bangam da bagi mong ama ubasida ipa na du haibi wani ne haujikal ge chane bi singse ipa di apamba mate he yaw di he sa baji masi akhona computer gi es da changsil luba sina lakpa tangai phada baduni haibatai thainagi communication khara tappa matam dugi amane ba asumba ne baji matam dugi lairi khutam do ngasi di satnadri khudam haibunya tuition yaudra-badi mahitamada mapung phaba ngamdri basine baji madudi noina pamjarubagi adumna khanjabagi wanida kanade Chaoba angang singdu lobiruna ba tawrose hoi baji Angsa, aina taka paras de khangdaba kana yauri. Aina somna khanau kanguma kai kanna para taga ui bus yauri ne tos. Bebe. Sir. Rangi kumo. What is energy? Ayune. Nang aing khuram zapro. Sir, tuition jatpagi mamlingai da hogot paduda tumning mana loire sir. School dana uiraga tuition chalaga kaidu doriba mama mapa gi sakta singduga masana toriba mongsti khangdabanina ojana phajana larik takpidi hekta harkani nang project work dilorabra sir gi project work to di sir na practical oina class ta takpi dabanina tawwa haitre ima baba su science tan laktabanina haitya haiduna tawbidre tebe sir nakhoi ahalamund hayune afaba school taminglabadi Guardian singh na thawai option ge dabani thai na khogi ima baba gune tamlak kuduga hausiki khutambi siga manadrabni hayune complain kanjariba masan haiti basiga kanadi project work to lochalo sir tuition gi oja da haira basu school gi oja na tak tawni haitraga noi chardo takpi ge law haire keep quiet aishu phajana khangde haibase angang king khangraba jala new education policies on thok no prakta dori da tawrise sir kai daurage tumina lairadi akhoi da su practical oina kita tapiyo ba akhoi su haita duna karimta tawdri sir leimanang som gapsulaba nakhoi gi ahalaman singdi am hegandai ne hojik phawbo loidriga hairisibo phagi tawriro no sir aina lari orai bada ima baba su adum yaure project work tawna ba hotna bada akhoi ko ka se pung chai chai re ngasi di matam loire hayeng phajana torsiko ngangsa thank you sir
Laima. Tuition chapasi wadra. Why? Ayuktang chalabasu phadawa. School dagi hankraga angkagi amung chatlibani. Aduna tumbase karamba matamda pena tumba phangadage khanbada awaba ma oire. Maraksida ima babana renghan tahanbasu yaroi haiduna ta leiba. Aidi numitang warang khakta mo chatli atedi ima baba hoina loina takpi. Ado sagi project work ta baba na kharadi tawba hawrabane. As ngahan loyadabani. Thangjagi numitang dane khong karan chanduna haiduna lakpasida loiba ngamdrine. As noi ba sidi pura bera karjani hai. Akoi baba di bubule begira khangde nong ta tawde. Adune aidi Sunday di am nungai fazana tumba phangi. Ado sagi project work to mama na kaiten chapada asaba thengneradi heta laibirapasu yawi. Asing bayrani laima. Asing bagine. Aigi su baba da laibiro haige. Tuition gi oza da hair do saru. Thoibi madam lae. Aima, moi ba. Angang singi parikha di lohorabro. Lohodore. Aidi wamalladra ngakta potharurage na halan. Adudi kanaga halaktoi ba. Makha thangbagi nanauna moy angang singa pulap langminarage na hauraba adunani. As angang singi parikha matam sideba ko kok masaji mathom manong khangdaba aidu hek yawi hai. Akoina bo sugwara sinadi mama isha singi de kyang waramne. As moi baba na haigumadana. Wabagi hairuragadi mit kase pangningdraba jani. Kong kase thangningdre. Satna tumba haibadu hek yaurabani. As ngarang ahing sidi isa thoibega igadi suktum tumdredana. Kaidobugia. Magi ne thoibigi revision do. Adu loinana ba hotnabada. Tumdabaga sap manaraponi. Khangde andaki PRG examination sita mana topper takhidana. Adamaina mu school gi handaki section pumbagi oiragadi asaini tokna nungai khanebo. Wakan bhaudi ko phana nungari ne ha. Tumba haraga. Isha tombudu ngasai ayukti brush paina uiduna leramine. Aima kaida. Yena khadani ne aina kaurubudu da kaya adi thina khangre masa. Khangdreda. Angangi honabada kokasi hatpa phau sangdre. Angang singsu phara haire. Isa thoibi sisu pharongkraba masani. Yengu saru ngakta ngaire. Hayengdi doctor da puraga khara yengthokpirusirana khallin. Oine mama. Nasani gi parikha ge haktak ste nangdi yamnu bukanaren he. Nasaga mayeng phajana tare dieting do bu sab manare ne. As. Aduna bu phajare da. Nangdi doctor ga yengdrusu yare da. As phagi ga domuk tawran. Moi baba aine isa ga se pai badong na tawiko. Ngasi si parikha lorabanina office suti do laukthok lagai pothara ge dana tamphalak lambaduda suti se iraga pikhrabani. Hoida nong phadok pothap su phaida. Mama mapa du oruramnina isa singi phireba ma khangdri phaude khoisi khara wakhiba tarine ha. Hello? Mane, ay mamane. Ha, kariya. Kari tawraba. Wan thakreya. Kana, thoibi bo. Kaidawre habano. Hospital da. Kaidawre habano mi. Isa thoibi do. Parikha hol manung da wan tharabadi hospital da pukre. Isa thoibi bo. Iskari tawni tawsi. Adu problem chirose. Janab to bisi. Sana nab tawsi. Baji. Baji shom lang lapiyo. Kaidawre ba. Isa thoibi do wan tharak na hospital da pukre. Kara thuna sana nab tawsi bi. Hoy. Hai, nang bo shaloi bini nang bo. Sana sila usala. adu yam phingdu karigi mo ne. Hai, lao chalo. Tap thongne. Adu sum dor se noni hana salamo. Ipa su lake. Hai, gari do kana thongnu ko.
여대 하나 하나 옆뒤고 옆자리 하나 떨어지 서포스 잘 떨어지 야 우리 여기 들려 이 누밋 머리 많이 등가리 진짜 챙겨 우리가 아는 가 봐야 돼 버리 바지 아코이 솜 레레 바지 솜다 락비로 바지 가다이 이슈 감도라 봐 kasu thodok padi tawdre baji ngaktang gyan mango bor male pare ni daida adu mai parkhadi kamdo khre lorak pado war mane wan thare ji baji parikha badi ma phullan sardi to male pare adu di hauji kamdo tare yumda halani baji doctor na kasu tora roi chat pa yarani haire discharge tore thorani doctor na mama de advice kra pi horimni aduga thorani thokbu thore kadai pupugi thoibi isu kasu tawdre dada hauni gari da kakhala chiko se kakhalo baji ju kakhal biro 아이디 뽀뽀가 팜니. 팜모. 마마, 낭 마망다 팜모. 호이. 뽀뽀 팜실라. 세. 가리도 그래 답나 터비우고. 호이네. 뽀뽀. 하오니. 이슈 가슈 떠오르로예. 세. 힙타로. 뽀뽀기 배견다 몬 강호 이슈 바라니다 하여행디 노마이네 뽀뽀 하오니 바이캬스 로이람니나 누밋 가라니 디슈디 타라니 타라니 아이부 사나봉다 틴비요 뽀뽀 됐니 뽀뽀기 토이비 이슈 와람마니 뽀뽀가 사는봉도 찾겨도 우리보네 뽀뽀 아이부 사나봉다 틴비요 산나봉롬다 잣세 사시 독터나 학장 파나 레이나바 사나우 하예 수미 이슈나 하이 수미 tumba zabasu matam nayo hayi pupu 수미 이슈나 하이 로이는 수미 학상 파나 탐나나 봐 tumba 잡음 탐나이가 더버네 마탐 나이나 사나가 더버니고 pu tui shanti kamai tawdoiba 수토이비 띠우션 하이버시디 당아이 파다번디 아다 스쿨데 너코이 오자나 따잉아이도다 나 뽕닝 짱나 다가덥니 아도 다르카르부 레이라디 튜션두수 떠오르가 로레다나 pupu 아두가네 학상 파나 탐바 하이버시디 야함나 머루 오이버니 학상부 파트르바디 라릭 파나 하이두나수 까리수 까나디 pupu 아두나 아캉나 헤이싱나 health is wealth 학상 파바나 란니 하이드나 하이너리버니 pupu 하이 Chaoba gari sibu kadum donon henang na thauri sibu baji Sanabunglomdani